CSO marakta ko madam ko aina CSO da yam yaning da ba ma leikre handak se category khairam me ba khoi se CSO the first class second class hairaga A B C hena grade leitra adumaina leibe gi type ta tawba se aina handak oe ba akhoina du da ihau hauraga tawriba myam do akhoi se grade C da leiba kangu oiram me ba grade A kangu sing sidi sumaina phamma ngang badi myam ai oe field da kana su lakpi da bani go adumadi haige aduga akhoi hainaba leitana lakpa kangu grade C gumba kangu sidi yam harawe di moina mayam mamang da phong na masak khangdaba mi ordasu ko moina hongnaba leitana lakpi bado adugi damakta ai moibu yam thagat pane adubu masak khangna su khangna de kanano karino ai khangde adubu ngasi akhoi window tv gi discussion gi tanja silauraga matam du da lakpi khiba ai gi ichil inau leiriba tampak ki leiriba mayam adugi chingdagi hongnaba leitana lakhiba CSO gi makhada lakhidaba akhoi gi akhoi grade C kangu singse aduba kimatik ay thagale haibadi tung hande ba tawrse en taweba akhoi aduda akhoi ngonda lead tawbininga mi su lekhide andukanda akhoi manungda changba kanda officer amana engonda police officer amana engonda smain hai nangse irang mapham khuting gi nang uwe hai engonda nangi number loge hai go officer amana adu numit officer humari ai bodugumba wahai du hai adugi aina officer ru hai rameba nangna irang hoba khuting da nang su yawbu di nang su irang yawbagira ai bu mapham khuting da uradi nang su yawbra haba adu aina tear gas to akhoi irang horani di tear gas kap taningai gi damak nangi number pio haina aina mabo dumaina onsallaga leye aduga akhoi gi student khara akhoi gi naga gi student khara na director unaba changngai gi tangkakta akhoi gi kainogi sample lo pham ama leitra blood sample lo pham adu leiraga waiting set leibudu jaga adu da nagam yam gi ima hoi egi sister hoi yam si phamba adu gi patient party la yeng ba sing du su pham mane ba phamingai sida blood sample lo ba lakpa form lo ba lakpa khopasina hoji ki akhoi gi sipai CRPF ka RAF to leibada gi moin haibna karino staff su leite akhoi da anaba gi lakpani edu ka smaina lepsal laga leibsidi akhoi ngonda khoktak saye adu ne moi si han lo mapan de le phalo haibne ba adudegi irang do horak pani ba manungi duti chumna moigi cookie sing du puthau piro haibna te ba dugi irang do na horak pa kansi da CRPF ki site gi video number kan da khoi gi naga gi madam amana ko video do nam ngnu law and order masajo well qualified oi khroba nupi ni ma do man haye law do sunoi na khoi bo praja bo noi nam video maram letra number se ashidi yaning de have kan to khanar pan mana khut tu moin han thabni ba thaba hobdi yo taunarga police SI nupi ma tor khamnare khoi myam si khamaga ler kan da director da changkhiba angang singsina aingon da phone torak pane ba phone toraga aingon di nang shom ta launi herga khongkap ahum pha de ko ai chakhrabu kan da lathi chart seina moi nupi CRPF to loi dum chin chalaga waiting set ki police leibe shu khangde kana leibe shu khangde noi ni chair sing do chain na shumai na phuraga mathak makha olaga moina chen chalaga phuba lakpane ba lakpada naga nupi sing na phubi graba moi ondoina numito dumaina irang thokpane adu phagani hena concern begi viral video ama leramne adu consala puthorkoda khoina gari da na phuna SSP akhoi meeting chakhra yorme moina kangi bane state police na nate SSP na kanbi bane numit akhoi gi rongmai nupi ahum se moina kallaga akhoi na gari da hapa pura sakhi bane ba numito dumaina thoki bane aduga mapan lom da shu irang ama manung om da ni irang ama ne ba aduga aina ya ngakpa ama na hoji madam na hangbudo nemcha kipken on the karamba power lebra ai khangde adubu akhoi aina praja singda haining ba mandi hoji ki kopra haibra moi lakbudo aigi ibung ipa sing da shok ningai gi damak tharak pane hena aidi logni maram di hana adudagi mamang da shu moina forces yam thara ego sathi ba adubu
action to shoot pan de aduga operation to matamda ina cookie sing the show ina yam nungai bi the ba amale you can say balika bakra on creba moise moi shuk yaw dana tobuna su the yaw riba kangu sing sin noina sanayeba meet na su uwe mayam sin su si the neba mayam na khoina claim tonari se su si neba mayam na mention to bi go aduga you can ne da ngarang handlep rom da nupam sama si bido ma se micham ne shu hayeba you can ne ba khoina have di su kem di moi ne shu khange khoina shu khange mafam du phong na leinari ne ba adu da changaga operation do tawa changba niyom yaram ba yaram da ba yai adu bo niyom ama di leiram ngani na niyom du yani ngai gi niyom ama leigani ba loda adu tawraga changaga hangaga moi gi combined force myam du changho operation tawbio haibne akhoi di na tabi na moi gi shu cookie singi marakta balika bakra ama thamkhre scapegoat ama thamkhre ba ko you can ne da taina bi taina ba she ashi shu dum uwe ba akhoi na pambadi sugi du kangu do adu da action du lokhat pio haibni akhoi gi brother taruk tu su da yaw ba kangu na ni haire haina una matu ama na mawa masak khang da bai shi moi jati da di leiram ba yai adu ba akhoi gi jati da di mawa masak loina khangmani adu na ai gi iwa pha gi ba nupa do kene pi gi ni hain haizabane ba adu phau ba da action pan da ba haibasina kopra du lakshnu aigi ibung ipaw sing du shok palak pani khange adu bo hojing sai iche na hai khiba asigi moina central one da manipur si peace lai khre kho khren hai ha bado hoji kanji bo ashmuk chaw hraba prime minister home minister du bo phone pai da brane social media ma khoi yengoi drane moi ju khange na khanga ga di khoi state tu nu shibira ma ga di akhoi state ki luching ba sing du na e peace lai re hai ba tar so moina chaifam tho e ba shidi kari hena point out to gado neba noi piece later noi khoi bu chin thi ba yabra haina chaidrba central ge moi ge kari hasra luching ba sing du ju phatte akhoi gi shu phatte phattaba ani mana rak paneba pangba gi neba aduga akhoi gi kopra lakshno gari lakshno manipur city laire bak ni akhoi gi manipur da laiba python lairen che mi gi lam gi lairen di tap tap pha ba yai dana manipur gi di dum tawdi to haide ina pan se lairen na python na leiram ba jaga se mana leiram ba jaga phau ba lan ma matam da adugi manin da mi shi ba yauri ne ba adugo ai gi ibung ipaw sing di leiriba laire pakta leibani lairen gi mahu phawna thengnaba tami shiba leibak ta hingak panena dum leiriba prajam yamna shu moi gi damak ta lai khrumbi gini ekhoina shu haigni jati bichati leita bina sidadi naga gi oishno maite gi oishno koi maite pangal gi oishno tholak pa ekhoi gi lam gi damak tane tholak pa sing di kopra na chik tringai da lairen gi manin na hana moi bu yogni adune na moi na hana manin du da hana shi ga dawne na ko thoidok na wakhal kari shu wakhan chu pikte haibadi machin manau akhoi mache machan akhoi lere mamam pa lere akhoi su persona tawgni mayam na lai khrungni akhoi gi khange chumna uwe akhoi kana bu muthat pa lak pano moina 2029 hebana tra moina thaki bdo adu du lak pani ba mayam na di irang shi nem tha ningai lak pra khan ba adu du gi target tu lak pani achi prajam yam shu ain haibni akhoi gi high class CSO singdi khang na khangsan na dre akhoi lower class grade si habatare ashi singsina field shu tagni chengni wathi shu chagni aduga na hana khoi di tear gas su chaina punchi ga han ma chabane nungsu nungsiye numitu da imai ben sing adi chinnaw miam du chenmin na bu do khoi na phammin na kan da haya siko na khoi nungsirakani ko hoji khala nungsu nungsi vai du ko numitu da wa na chele so khoi na nokhi bu du ko yum du na so khoi yam na taram na go okpi ra sing ga pithak do bu do sine ba nungsi na ba se aduni na ai di sing ba irang si bu thoidong na so khan de nungdum nungai ba ma yaw khre ha ba di ai khoi si chen he na tin na ningai si moi na kai ningai shin ba ade hojikan social media da ama kan na thok pa leibni naga ga maite ga pun khrisibu khoi gi greater nagalim adu da haibni ko machin manau she yumpham gi maram da shu khatna bni ashi madi ai haige hek pokmi na ba machin manau she yumpham gi maram da shu khatna bni thang shu chatna bni adu bo machin manau she da atok pa mi na khut thara ba ani du pulla ga khut thari ba mi du hat pani hai ba she akhoi leri ba social media da ngangi ba sing ju kauroi do bni machin manau blood
haibaga blood na tabga yam tongan haiba leibni moi adugumba shu hauziki matamda thugai ni ngai mi shu tholakni ado akhoi gi leriba iphuru myamna ashida wakhal pi aga thaine gi hauziki na pana dabina hauzik go harau rau irang marak ta chenmi na base sibok nungai ba leite aduga hojiki thangpoi gipken gi wari dudi madam aina haigni ta su tabi roi action ju pan bi roi yenga se moi gi kopra duna akhoi gi ibong ipasingda ibong ipasingda kopra oigadra asingba fataba mising tu da kopra oigra tu thengnaraga matam dui matung ina noishu khoishu ko media housing chu leire oji si mete pangal gi sho jajalal chu leire khol myam le si di let me nar loire ai si haijaninge. Okay, thank you very much. Luchila pada jajalan da lak chage Julia handak ski khogi DGP no ba Mukesh na ngarang nahan da khogi thamki ba wafam amada khogi any chingna ba mawong da khulai pairaga chatlamba singsi phaba natraga security de attack taramaga tawraga di dumak makhoisi hatpa haibagi keno phoba thokre ko sigi matang sida kari haini hairaiba mahangna changsalaiba mahak ek lakpadagi sumaina changsalaiba singsi afaba khongthang amani haidana dum lawba yabra aduga amuk nakalamaromda yengluraga na handak akhoi naga akhoi jelarong pui community gi akhoi chilina taruk akhoi sa kakpadongna matuk ka aga thokhiba sigi incident sigi yam penadabagi matangda akhoi naga ichilina singi maikaidagi phongdorakpagi matung inadi hairiba operation si mapung phana haidi miyamgi trusty fiziti dumak akhoi kari haini Assam Rifles paramilitary forces singsi kuki da bias lai kuki da michang changi haibagi inferior complex haigadra natragana adumak bias laina thabak tawre makhoigi michang change habasi ma haidna lairabanina sumaina DGP na thoglaiba statement sina maram oiragadi makhoina kuki gi maikaidagi attack tawraga su makhoigi ngak thok chanaba kuki na kainoma tawraga su masidi kuki dana hena kari haini advantage se phangi gadra haibagi warol su nagaga ichilnaw gi maikaidagi thamakpa nahana dumak taje sigi matang sida changsalaiba sugumba step si Mukesh na changsalaiba tongan mathamaiba statement si hojik thoiba prevailing situation sida duma effective oini na khanbra natragana likewise adum paramilitary forces sing si kuki da adum support tawi bias lay haibasina maram oirakanda mana thamaiba statement sina maram oirakanda kuki da di hena advantage leigi gadra haibagi sigi kano sigi matang sida di Julia ge ba mot se kari kamain thambe ahamada ichi ani ojajalal ai kai khumnazari aduga window TV on the show ai kai khumnazari to shengna hairaga ko ai wonda hayar DGP Mukesh to mado khoi state ki oina DGP lakpane ba akhoindi shengna hairaga hozik phawbada praja singna state ki police honda nungai tabashi akhoi honda tear gas kapa ado kare ba hojik rubber bullet ba adu kapa du da nungai tabane ba ko aduga hojiki akhoi praja myamna pina da basi di central force pone ba adu DGP lakpa matamda kari ahoma purakira haibashidi ahongbadu nahan rims to sho ahongba amadi ahongbadu rims te yam hongna ama ukre haibadi hojik mana apart from the kari hai hojiki operation tawbdo adugi duna tabina DGP anova lakpada kamaina tawbra haibakanda mai makhada leirine do mayam police singse leiba matamda hoi police ki marakta constable kumadi khara akhoi gi manipur prajamyam ge sentiment ji khangaga chatpa wangang biba adudi hoini ko hano officer khradi akhoi gi tamakta akhoi si pan ki gni khot ki ni hana khanbi ba officer khara budi leite de akhoi hai roi aduga khara officer khara leye achauba na chanbi shnu achauba na haibna loire ai gi mini ma gi mini hana khanda bida thabak toba officer khara shu amuka leiba adu bo hojiki DGP sina mana control tauba ngamba ngamdaba haibasi aidi law and order si yam moi gumna yam mapung phana khangba mi sunate adu oragadi aina pamba mana hojik si moina yamna free movement leibe gi type da prajana oina chatpa ngamdaba gumna khanba khotpa gi wangang bu siam leidana sarkar na haibadi noida chatpa ngamjadaba gi ne adu tauba gi ne hena leigo aduga
hojikshi nahanchi moigi adum topic adum ai lakchage bako hojiki moi mi ahum pukhale go pukhalaga khoi irang thoe aduda central force na moi bu phachana ngakpi senbi yam thagatle habdi moi bu moina yam nungsina moi bu ngakpi senbi bdo adumaina akhoi onda su ngakpi senbi ramagadi lambi su chathok chashin nungai ramgani khanmani adubo adumai adugi duna tabina aina khanba amaleye police sing sidi law and order su khange moi onda di chathok chashin sidi bera lera maroiba adunina DGP sina adum gyan taba ma he thoising thoiba officer ni aduna bu DGP ore ini adumana su state ki akhoi gi state ki oriba achawa sang singa tana bire heraga shuaida akhoi gi aphau sariba police sing se Kangpokpi gumba haibidi changna khotna badu yana rabani na Kangpokpi gumba da moi shi transfer thabiraga akhoi gi moi du thammaga moi wonda sida akhoi bo akhoi wonda cheiriba changhan bu phawba ya handraba police sing se Kangpokpi da amrak transfer gumba adudi Churachampur da transfer gumba tharaga asidadi akhoi bu ne ba moi ni yek ise adu moi Kangpokpi da transfer thaba matamda moi wonda hingna thambra Shina Tadorakra, Habadu, I quit Adudu Ying, Habidi, Ashidadi Anaba Puraga, Moina Anabani, Kopani, Moibu Shopia, Roin, Moina Kalebako, Sebasatobi, Tagatle, humanitarian ground, I quit Tagale, Adumaina, Hariba policing, she did law and order Napanina, Moishina. Meitei oigra naga oigra ko moina Kangpokpi Churachampur da moi si posting thabiyo haba aduda moi su kipam thokte na maram di sida moina michang chang mane na moi su aduda tharaga hairiba mafam du gi mi du na moi bu moi gi government gi mi ne na moi bu kanbra kandabra habda aduda han example du da khoi si yengninge ta sheng na hairaga adugi example du yengaga moina mafam du da transfer taraga phachana moi gi law and order du nga aga lamdam du gi mi du na ngakpira moi shok the batardi moi si tongan ba malay bazat ne ai khoi su thazabi ya ba adu hana yengninge numitu da police khra hoi yamna phaba mi su yawe adu ga khra madi akhoi ngonda ai khoi mak adum angang singonda ko angang singi hen angang singbu sauhan ba mi su yawe heba adu mai lere adu ga hojiki akhoi gi khunda lamda operation chathag do ba khulai phagat ka do ba gi maram da engonda hayo hairagadi hojik si Chume yam phaze khulai si phagat khaba tardi lan si leiroi dra have si moi adugi oiba surety piba ngamgadra ashi moi sarkar wonda ai hangninge khulai si lau khrase cartu sing do noina lau khrase ba phagal hidu cartus ngak tang ne ba kap maru du di automatic ka oiba male adu cartu sing do lokhat khaba matung da khulai si lokhat khradi lan si loirani have ki surety si moina piba ngamagadi sidi yam thagat ingai ne adu bu mi siba loikhraga mi hat pa loikhraga aphaba khongthangni haina khulai phagat pa operation chat changba hoi chume tawgadobani law and order ni government gi makha da moi leibani thabak tawbudu yam chumi adubo matang ja ba have leyeba adubo matang ja da na thabak tawradi leiriba khunja sing su shawbani ba aduga matang ja na thabak tawbiradi khunja sing su harauga dawba adubo mi na shaw na mi gi mi taruk chu hatok pi khre nongmai sho muk caption bi rakhre hena leina riba marak tu da moi na changshalaga operation tawraga khunja hum chu phare he adu du di moi si sheng na hairaga mi mai chag le bu da petrol haijan bi bagum mane ba tanja hai ba le ba adu si sarkar na shu adu yam shing na tawbi ga daw bane ba ai shi haijan ni okay thank you very much Thagachari Julia hojik si nakalam rom de yenguraga hojik laigidraba taruk matuk kano tawbasa hojik dead body se lawdadana lairiko ado nagagi maikaidagi su masi KNP gi khoigi chairman Thangboy Kipgen khoigi deputy CM Nemcha Kipgen gi husband ni mai nupana criminal ni mai nupina lawmaker da yawribani amana law breaker ni amana lawmaker da yawribani pra contradictory ni adu ani maksi natai manau ni amana tawba thabak amana kari ki khangoi adubu hojiksi masi magi kadar na tawbane habisi chapchana khangabani even ngarang na han statement ama khogi ojakhem chana thokibado logi mathakta kanam ta leite masida MLA minister isu chenara magadi chapcha bacherak pigani di hairi ba adumakpu mamangi hana
ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯅ ꯂꯦꯝꯅ ꯊꯥꯔꯣꯏꯁꯤ ꯉꯥꯛꯇꯅꯤ ꯑꯗꯒꯤꯗꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯦꯝꯆꯥꯟꯒꯤꯁꯤꯅ NIA ꯃꯥꯒꯤꯁꯤꯅ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯉꯥꯛꯇꯅꯦꯕ ꯑꯅꯤꯁꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤ ꯑꯃꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯃꯅ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯖꯁꯇꯤꯁ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯔꯗꯤ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔꯒꯤꯁꯨ ꯂꯦꯝꯅ ꯊꯥꯈꯤꯗꯕ ꯃꯌꯥꯝꯗꯨ ꯖꯁꯇꯤꯁ ꯐꯪꯗꯦ ꯑꯗꯩ ꯂꯦꯝꯅ NIAꯒꯤꯁꯤꯁꯨ NIAꯗ ꯁꯤꯟꯅꯔꯝꯗꯕꯒꯤ ꯋꯥꯔꯤ ꯊꯣꯛꯂꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯤ ꯃꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯁꯤ ꯐꯥꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯍꯁꯕꯦꯟ ꯊꯥꯡꯕꯣꯏ ꯀꯤꯞꯒꯦꯟ ꯁꯤ ꯐꯥꯗ꯭ꯔꯒꯗꯤ BJPꯁꯤ ꯇꯦꯔꯣꯔꯤꯁ ꯍꯧꯒꯠꯄ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯄꯕꯨꯡ ꯈꯥꯏꯗꯦꯝꯃꯅꯤꯅꯁꯨ ꯊꯝꯃꯤꯗꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯇꯁꯦꯡꯅ ꯑꯃꯔꯣꯝꯗꯗꯤ ꯌꯦꯡꯉꯨꯔꯒꯗꯤ नहान रिम्सता खुलाई पाइबने अदुम हारबने अहुमदु मखोय पोरकपदा पुखलाक्तना ngaक्तना सेन्दना पुरा लानबुंग रिम्से लानबुंग ओन्थोइमनिको अहुमदु संगबैदमक्ता अदुना ताकपदी फादब वा लोइन तोखरगा BJP जी टेररिस्ट सौगटपगी सौगटलब्रा नति सौगटप मानबगा नति मानसलाबने मनम नहानगी कैनोसिगी रिम्सकी एग्जाम का थोइबा थौदोक्तुना सिगी मतंगसिदा मियामनसु दुम हाइनरी BJP जी टेररिस्ट सौगटपा दुगुम्बा लेंगाक अमराना मियामना सुम हाइनरइबा हंगनरइबसि मतंगसिदा जुलियागी मोती करी कमाइन थमनिंगे आइदी BJP ओइग्रा कांग्रेस ओइग्रा कनासु खंगदबनेना अदुगिबदि हाना कांग्रेस की मतमदसु अखोई की इचिन नाउ म्याम सिख्रेना को सेंगना हायरगा हुजिक BJP की मतमदसु इचिन नाउ बुदि सेंगना हायरा खुति थाबदु इरांग थोक्ट्रङाइदा एनकाउंटर तौरमदु लेपखिबा अदुगा हुजिकना एनकाउंटर तौबदु लेपख्रे हायरगा याम हराउबा हाबदी आइना नोमा पब्लिक मीटिंग मीडिया द उबने उबगान फॉर्मर चीफ मिनिस्टर ना इमाई बेंसी नो हुजिकति नुंदांग तुम्बा फंगेको हैना मान हाय मतमदो एखोइसु तार हरावेबा हाबदी आइगी इचिलेनाव सिंगदो इबुंग पा सिंगदो शोकनिङाय हुजिकति फारसु हातलरोय हाबी वखलदो लै अखोइंदसु फावेबा हानागी कांग्रेस ओइसनो मोइना अफबा तौरंबा लेरमगनी BJP की ओइसनो मोइसु लेरमगनी अदुबो आइगिदि अनिमक्से फाये फते हायरदि मयामना सुम खांगिदुनी होजिकसे अखोइना फते हेना लावरमसु आइग तिनाबा मी अमाना हेक्ता कांग्रेस की मी हेक्ता ओइरमबगुम्बा फाये हेना लावरसु BJP की मी अमा ओइरमबगुम्बा अदुनिना सेंगना हायरा यामना न्यूट्रल ओइना पार्टी की नतबविना लेबा मीसे आइ पाक उद्रे होजिकांजे सेंगना हायरागो अदुगा नहान रिम्स द तौबदो आई अदुगिदो खरा हंदक डिस्कशन द अनंबा याउनादे आई अदुगिदो आई इसामा फील्ड ताबगी आई हाइगे CSO मरक तको मैडम को आइना CSO द यानिंग दबा अमा लेख्रे हंदकसे कैटेगरी खाइरमेबा खोइसे CSO द फर्स्ट क्लास सेकंड क्लास हायरगा A B C हेना ग्रेड लेत्रा अदुमाइना लेबगी टाइप द तौबसे आइना हंदक ओएबा अखोइना दुदा इहौ हौरगा तौरिबा म्यामदो अखोइसे ग्रेड C द लेबा कांगो ओइरमेबा ग्रेड A कांगो सिंगसिदि सुमाइना फम्मगा ngangbadi म्याम ai ओए फील्ड कनासु लाक्पिदबनिगो अदुमादि हाइगे अदुगा अखोइ हाइनाबा लेतना लाक्पा कांगो ग्रेड C गुम्बा कांगो सिदि याम हरावे आइदि मोइना मयाम ममंगदा फोंगना मसक खंगदबा मी ओइरसुको मोइना होंगनबा लेतना लाक्पिबदो अदुगिदमक्ता ai मोइबु याम थागतपने अदुबो मसक खंगनासु खंगनादे कनानो करिनो ai खंगदे अदुबो ngasi अखोइ विंडो टीवी की डिस्कशन की तंजासि लौरगा मतमदुदा लाक्पिखिबा आइगी इचिल इनाव लेरिबा तंपाक की लेरिबा मयाम अदुगी चिंगदगी होंगनबा लेतना लाखिबा CSO की मखादा लाखिदबा अखोइगी अखोइ ग्रेड C कांगु सिंगसे अदुबा तुकी मतिक आई थागले हाइबदी तुंग हंदेबा तौरसे तौवेबा अखोइ अदुदा अखोइ ओंदा लीड तौबिनिङाइ मीसु लेखिदे अदुकांदा अखोइ मनुंगदा चंगबकांदा ऑफिसर अमना एंगोंदा पुलिस ऑफिसर अमना एंगोंदा स्माइन हाय नंगसे इरांग मफम खुतिंगी नंग उए है एंगोंदा नंगी नंबर लौगे हैगो ऑफिसर अमना अदु नुमितो ऑफिसर हुमरी एबदुगुंबा वाहैदु हाय अदुगे एना ऑफिसर रु हायरमेबा नंगना इरांग हौबा खुतिंगदा नंगसु यावबदुदि नंगसु इरांग यावबगिरा आइबु मफम खुतिंगदा उरदि नंगसु यावब्रा हाबा अदु एना tear gas to
ꯑꯩꯈꯣꯏ ꯏꯔꯥꯡ ꯍꯧꯔꯅꯤ ꯗꯤ ꯇꯤꯌꯔ ꯒꯦꯁ ꯀꯥꯞꯇꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯌꯣ ꯍꯥꯏꯅ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯃꯥꯏꯅ ꯑꯣꯟꯁꯜꯂꯒ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ खरा अखोई नागा की स्टूडेंट खरना डायरेक्टर उनब चंगाई तांकक्ता अखोई कई सैंपल लौफम लेट्रा ब्लड सैंपल लौफम वेटिंग सेट लेबदु जगह नागा मैम की इमा होय सिस्टर होय मैम से फंब पेशेंट पार्टी लाइंग फमनेब फमीद ब्लड सैंपल लौब लाप फॉर्म लौब लाप खोपना हजिकी अखोई सिपाही CRPF का RAF तो लेबदगी मोइन हाइबना करीनो स्टाफ सु लेते अखोई अनाबगी लापनी असुमाइने लेप्सलगा लेबसिदी अखोई खोक्तक चाइए अदुने मोइसी हन लो मपान लेफलो हाइबनेबा अदुदगी इरांगदो हौरकपनेबा मनुंगीदुदी चुमना मोइगी कुकीसिंगदो पुथोपिरो हाइब नतेबा अदुगी इरांगदोना हौरकप कानसिदा CRPF की साइटगी वीडियो नंबर कानदा अखोइगी नागागी मैडम अमनको वीडियो दो नमगनु लॉ एंड ऑर्डर मसाजो वेल क्वालिफाइड ओइख्रब नुपीनी मादो मान हाये लॉ दसु नोइना अखोइबो प्रजाबो नोइना वीडियो मरम लेटर नंबरसे असिदी यानिंगदे हाइब कान तो खनरक पान माना खुद मोइन हान थाबनेबा थाब हौबदी यो यो तौनरगा पुलिस SI नुपी अमा तौर खामनरे खोइ म्यामसे खामगा लेरकांदा डायरेक्टर द चंखिबा आंगांसिंगसिना अइंगोंदा फोन तौरकपनेबा फोन तौरागा अइंगोंदि चे नंग श्रोमता लाओने हरगा खोंकाप अहुम फादेको ए चख्रबु कांदा लाठी चार्ज हैना मोइ CRPF तो लोइदम कु चिनछलगा वेटिंग सेट की पुलिस लेबसु खांगदे कना लेबसु खांगदे लोइने चेयर सिंदो चैन सुमाइना फुरगा मथक मखा ओलगा मोइने चेनछलगा फुबा लापनेबा लापदा नागानुपी सिंना फुबीग्रबा मोयोंदोइना नुमितो दुमाइने इरांग थोकपने अदु फागनी हेना कोनसनबेगी वायरल वीडियो अमा लेरमने अदु कोनसला पुथोरकपदा अखोइना गाड़ीदना फुना SSP अखोइ मीटिंग चाखरा यौरमे मोइना कनगीबने स्टेट पुलिस नते SSP न कनबीबने नुमित अखोइगी रोंगमै नुपी अहुम से मोइना कल्लगा अखोइना गाड़ी दा हापा पुरा चखिबनेबा नुमितो दुमाइना थोखिबने अदुगा मपान लोम दसु इरांग अमा मनुंग ओमदने इरांग अमनेबा अदुगा अइना याब ngakpa amana hoji madam na hangbudo nemcha kipken on the karamba power lebra ai khangde adubo akhoi aina praja singda hainingba mandi hoji ki kopra haibra moi lakbudo aigi ibung ipa singda shokningai gi damak tharakpane hena aidi logni maramdi hana adudagi mamang da sho moina forces myam thara ego sathi ba adubo action to pan pande aduga operation tawba matamda aina kuki sing da shu aina yam nungai bi daba ama leye UKNA se balika bakra on khreba moise moi shu yaw yaw dana tawbuna su do yawriba kangu sing sina noina sanayeba mitna su uwe mayam sina su si da neba mayam na khoina claim tawnari se su sineba mayam na mention tawbi go aduga UKNA da mo ngarang handlep rom da nupam chama sibdo ma se micham ne shu hayeba UKNA ne ba akhoi na habdi su kemdi moina shu khange khoina shu khange mafam du phong na leinari ne ba adu da changaga operation do tawa changba niyom yaram ba yaram da ba yai adu bo niyom ama di leirangani na niyom du yaningai gi niyom ama leigani ba loda adu tawraga changaga hangaga moigi combined force miyam du changha operation tawbio haibne akhoi di नतबी न मोइ गिसु कुकी सिंगी मरकता बलिका बकरा अमा थमख्रे स्केपगॉट अमा थमख्रे बको UKNA द ताइना बसे असी सो दुम उवेबा अखोइना पामबदी सुगी दु कांगु दो अदुदा एक्शन दु लोखत पियो हाइबनी अखोइगी ब्रदर तरुक तुसु सुदा यौबा कांगु न नि हाइरे हाइना उना मत्तु अमना मवा मसक खंगदबा इसे मोइ जाति ददि लेरमबा याय अदुबो अखोइगी जाति ददि मवा मसक लोइना खंगमनी अदुना एगी इवा फागिबा नुपादो KNAP गी नि हाइन हाइजबनेबा अदु फावबदो एक्शन पांदबा हाइबसिना कोपरादो लाक्सनो एगी इबुंग इपावसिंदो शोकपा लाकपनी खंगे अदुबो होजिंसाई इचेना हाइखिबा असिगी मोइना सेंट्रल ओनदा मणिपुर से पीस लेख्रे खोख्रेन हाइ हाबदो होजि कांजिबो अशमुक चावख्रबा प्राइम मिनिस्टर होम मिनिस्टर दुबो फोन पाइदब्राने सोशल मीडिया मा खो येंगोइद्राने मोइजु खंगेना खंगगदि अखोइ स्टेट तु नुसिबिरमगदि अखोइ स्टेट की लुचिंगबा सिंगदुना ए पीस लेरे हाइबा तारसु मोइना चैफम थोएबा ए सिदी करी है पॉइंट आउट तौगदौनेबा नोई पीस लेटर नोई अखोइबु चिन्थिबा याब्रा हाइना चाइद्रबा सेंट्रल गे मोइगे
kari haisra luching ba sing du ju phatte akhoi gi ju phatte phatta ba ani mana rak pane ba pang ba gi ne ba aduga akhoi gi kopra lakshnu kari lakshnu manipur city laire bak ni akhoi gi manipur da laiba python lairen che mi gi lam gi lairen di tap tap pha ba yai dana manipur gi di dum tawdi to haide ina pan ba se lairen na python na leiram ba jaga se mana leiram ba jaga phau ba lan ma matam da adugi manin da mi shi ba yauri ne ba adugo ai gi ibung ipaw sing di lairiba lairi pakta leibani lairengi mahu phawna thengnaba tami shiba leibakta hingakpani na dum lairiba prajam yamna shu moi gi damakta lai khrumbi gini ekhoina shu haigini jati bijati leitabina sidadi naga gi oishnu maitei gi oishnu koi maitei pangal gi oishnu tholak pa ekhoi gi lam gi damakta ne tholak pa sing di kopra na chiktringai da lairen gi manin na hana moi bu yogni adune na moi na hana manin du da hana shi ga dawne na ko thoidok na wakhal kari shu wakhan chu pikte haibadi machin manau akhoi mache machan akhoi lere mamam pa lere akhoi su persona tawgni mayam na lai khrungni akhoi gi khange chumna uwe akhoi kana bu muthat pa lak pano moina 2029 hebana tra moina thakibdo adudu lakpani heba mayam na di irang shi nemtha ningai lakpra khanba adudu gi target to lakpani achi prajam yam shu ain haibni akhoi gi high class CSO singdi khang na khangsan na dre akhoi lower class grade si haibtare ashi singsina field shu tagni chen yu chengni wathi shu chagni aduga hana khoi di tear gas su chaina punchi ga han ma chabane nungsu nungsiye numitu da imai ben sing adi chinnaw mi ham du chen min na bu akhoi na phammin na kan da haya sikona akhoi nungsirakni ko hoji khala nungsu nungsi vai du ko numitu da wa da chele so akhoi na nokhi bu du ko yum du na so akhoi yam na taram na go okpira sing ga pithak do bu do sine ba nungsi na ba se aduni na ai di sing ba irang si bu thoidong na so khan de nungdum nungai ba ma yaw khre ha ba di akhoi si chen he na tinani ngai si moi na kai ni ngai shin ba ade hojikan social media da ama kan na thok pa leibni naga ga maite ga pun khrisibu khoi gi greater nagalim adu da haibni ko machin manau she yumpham gi maram da shu khatna bni asimadi ai haige hek pokmina ba machin manau she yumpham gi maram da shu khatna bni thang shu chatna bni adubo machin manau she da atok pa mi na khut tharaba ani du pullaga khut thari ba mi du hatpani haiba she akhoi leri ba social media da ngangi ba sing ju kauroi do bni machin manau blood haibaga blood na tabga yam tongan ba haiba leibni moi adu gumba shu hauziki matamda thugai ningai mi shu tholakni adu akhoi gi leriba iphuruk myam na asida wakhal pi aga thaine gi hauziki na pana da bina hauzi go hara ora irang marak ta chenmi na base simok nungai ba leite aduga hojiki thangpoi gipken gi wari du di madam aina haigni ta su tabi roi action ju pan bi roi yenga se moi gi kopra du na akhoi gi ibong ipa singda ibong ipa singda kopra oigadra asingba phataba mi sing da kopra oigra tu thengnaraga matam dui matung ina noi shu khoi shu ko media housing shu lere oji si mete pangal gi shu oja jalal shu lere khoi myam le si di let me nar loire ai si haijaninge okay thank you very much lo chila pada oja jalan da lak chage